Hello ม y'all welcome back to the channel แมงวันสิดิยืนทงไว้บูแลบก็ยืนปัดงานตัวนี้มารินแค่ตั้งยาวดีบก็เท่งเลยยาวเลย drumstick ก็มันจะยาวเลย king chili ยาวเลย extra gravy ยาวเลยเด็กดีก่อนหน้าว่าแค่ตั้งไม่ยาวเลยไก่ติลหูยาวเลยเด็กทับบี้ยาวเลยเด็กดีสัมปรายยาวเลยก็ಅದು ವಿಡಿಯೋ ಹೌಸಲ್ಲ ಅದು ಮ್ಯಾಮ್ನ ಅಹನ್ ಬೇಗ ವಿಬೋಯ್ದಿ ಲೈಕ್ ಶೇರ್ ಸಬ್ಸ್ಕ್ರೈಬ್ ತೋರಿಸಿಬಿರಮೋ ಅದುಗಾ ನೋಟಿಫಿಕೇಶನ್ ಲಾಕ್ನꯕ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯁꯟꯗꯕꯤꯗ ꯍꯧꯔꯁꯦ ꯑꯗꯣ ꯅꯣꯡꯁꯨ ꯈꯤꯇꯪ ꯆꯨꯏꯕꯀꯣ ꯃꯈꯣꯟꯁꯦ ꯈꯪꯗꯦ ꯁꯣꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯁꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯊꯣꯡꯉꯤꯅꯤ ꯄꯨꯟꯅ ꯍꯧꯖꯤꯛ ꯑꯁ ꯌꯥꯔꯣꯏ ꯅꯣꯡꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯣꯡꯁꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯁꯤ ꯍꯥꯟꯅ ꯆꯥꯊꯔꯤꯁꯦ ꯅꯣꯡꯁꯤ ꯌꯥꯗꯦ ꯅꯣꯡꯁꯤ ꯁꯣꯔꯤ ꯊꯥꯎꯗ ꯄꯤꯊꯣꯡꯕꯅꯦꯕꯀꯣ ꯋꯦꯠꯂꯦꯁꯇ
một chiếc ngầm ra một con phải đợi luôn một con tông say kìa mà cắn không thôi loꯏꯁꯟꯒꯔꯦ ꯁꯤꯉꯩꯁꯤ ꯂꯦꯝꯃꯦ ꯃꯈꯣꯡꯗꯣ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯈꯣꯟꯁꯨ ꯌꯥꯝ ꯐꯖꯅ ꯄꯥꯛꯀ ꯇꯥꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯆꯨꯕꯩꯀꯣ ꯑꯣꯀꯦ ꯁꯤ ꯃꯉꯥꯏꯔꯦ ꯈꯔ ꯆꯥꯁꯜꯂꯝꯃꯦ ꯁꯤꯗꯤ ꯁꯤꯔꯔꯣꯏ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯃꯆꯦꯠ ꯃꯆꯥ ꯆꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ